all central paramilitary forces punamak state force punamak lingjin chap manar haraga chap manan cooperation pi haraga volunteers leba ching de leba mogi khumnakan haba volunteer sing tamda leba tamgi volunteer sing sina ngai ba toriba mayam je isa ji sujan noi loin to o khoi phajana tawrage hadana state force ki lising tarakun phajana train tawraga adagi central force lising gun thana bu phajana train tawraga hariba vulnerable jaga jaga sing kananda sanghanda bida adugi maraktuda ma sagi khoi civil society organization mayam punna maksing je phajana khoi punna mangna yelongi khudimak manipur kanba pamba manipur amagatan haba pamba yelongi khudimakna samana ba voice amda taw matamda kayang kuina si issue je legadage suklai leroeba khutakta dum tawine hojik government of india na su khoi the honorable prime minister Shri Narendra Modi ji na sakena ma phawada lakpiu yadaba se ma kayang kuina lakba ngamdage yengse akhoi silawga matamda maramdi we are the indian akhoi ji indian masa natra akhoi ji india gi phiba nungda leraba 1949 matungda akhoi Master Matunga, of course, India Massa, or Greva. Of course, India Massa, not they have she cannot hire Roeva. Ado the Aquai Manipuda level Jati, Koi Jello with Punam Kinjibu, Honorable Prime Minister, Magi Matamoida, Magi, how I do that, Aquai Jello with Punabasinje. Of course, Magi Matamoid India Massanin, not the Hadana, Toy Biraba. I do Mati Mandia. Ado the Masia couldn't in out of the sea. Quick issues there. I'm a better one have a tarabati. Masigi, quickie, sigi species that 1 month to him. A quinnet of Lupoto, Panmatarabati, Kakai the Machatuna. I don't know, Palanjan, Hajabani, Karino Hababu. A question boundary Macalamni. Country Maga, country Matanaba. Just my idea say, Ashamdali, Kaltale, but one limit, direct boundary. Ado the boundary labor state could imagine the Henna Harba central government Kadai the Kari Sui get again Masito or Gadis my lack and is my Toreko Ado the Harba Jagajing the Karamba Canona Kamuti can Pulaga state Lage Hibase Patana said Ben and Kambiri Harakanda Ado the sheep Yumjala Abanina Kuta Hujal Harakana Ariba don't chow gum come India's hair. Hiring Naranga, the honorable prime, honorable leader of housing, Hibidini, whom Subak can be the pipe, Macano, Jacob, whom Subak, Oidore, Unan can honor hiding. Although that he forced the Pangi, Kayasu, Marish, the Mangas, wildly Harini, big crava, chook chow, big crava, stage the chook job, quick come with any the paper, can of Honabusibu, Tingun number Hagalagati, Adudi, Manipur, government of Indiana. Amusu honorable prime minister Narendra Modi ji na amusu Amit Hana akhoi da kari meng thamega si moina paisa pi pa lupa pi bududi adudi ko aidi madudi ya aidi yaning de kaino bu kaima khoi karma thok hang ma sanari long koi dong ma hang ma sanari paisa pi ra poing pi ra kasu sana de ba awa ba saruk tu ya bi budu ne khoi na darka leisi wayim te hara ka ta kari gi ai shila kanini pung le ramu haida na tra khoi punong MLA humphuma che Lock up your lock, I don't have an invite over. Locked up in Mush locked up into Kush locked up in Shabba. I don't know, hey, such enough to the Canabas and the Bear, say no, put on Taligadoni, Kari Ninka, Kari Nintung, the Kari Hadu, the Kari Togubino, no, because he cannot is a Haidana. Why in Pisato, we should as a Padaramento, we should Kari Kaigab. I do talk the Bazaar. Masika, you know, a question to Riba Quigi, Shida, Shemba, Copatos, that Queen Magi, Manakung, my Matmoja, Yonaba. Government of Manipuna, Mashi Shin have Kudam them. Ado to Huninge, Adu the Mutana, Masiki can say it on Jabi, Wane, Aduna. I know, Hajaning is a Masaki. Ipai for Udamle, Sora Lodi Puing, Bangla, have Kudam say, Matam Noragadi, Kaim Kanor have never. Matam the Tamida Mayam say. Like I got a single lady, Mayam say, a quick yellow Mayam say, Mashi, Masaki Adun Kudam Hella. Example of Pijabani, Aduguna, how you say, Kogi, relief came the Labiriba. Punamaxing say, Mokuji massaging say, doctor, engineer, IS, IPS. MCS winning in a big Karaba
ꯐꯤ ꯃꯔꯤꯅ ꯈꯥꯖꯤꯜꯂꯒ ꯊꯝꯕ ꯃꯇꯝꯗꯨꯗ ꯑꯉꯥꯡꯗꯨꯅ ꯀꯃꯥꯏꯅ ꯂꯥꯏꯔꯤꯛ ꯄꯥꯗꯧꯔꯤꯅꯣꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯌꯥꯔꯦ ꯈꯪꯉꯗꯤ ꯍꯣꯜꯂꯗ ꯂꯩꯕ ꯑꯉꯥꯡ ꯃꯌꯥꯝ ꯈꯪꯗꯦ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯝꯗꯤ ꯁꯥꯇ꯭ꯔꯒꯤ ꯄꯨꯟꯁꯤꯗꯒꯤ ꯃꯇꯝꯗꯣ ꯉꯔꯥꯡꯒꯤ ꯃꯇꯝ ꯉꯁꯤ ꯍꯜꯂꯛꯎ ꯌꯥꯔꯣꯏꯗꯕꯅꯤ나 ꯃꯥꯒꯤ ꯑꯦꯀꯥꯗꯦꯃꯤꯛ ꯏꯌꯔ ꯂꯩꯕꯅꯤꯅ ꯄꯨꯂꯞ ꯃꯣꯏ ꯃꯌꯥꯝꯗꯨ ꯄꯨꯂꯞ ꯃꯐꯝ ꯑꯃꯗ ꯕꯣꯔꯗꯤꯡ ꯑꯃꯗ ꯀꯦꯟꯗ꯭ꯔꯒꯤ ꯑꯁꯣꯛ ꯁꯨꯕ ꯖꯒꯥꯗꯨ ꯕꯣꯔꯗꯤꯡ ꯑꯃꯗ ꯐꯖꯅ ꯁꯥꯇ꯭ꯔꯁꯤꯡꯗꯣ ꯇꯣꯉꯥꯟꯅ ꯊꯝꯕꯤꯔ ꯀ꯭ꯂꯥꯁ 1 to up to 12 ꯐꯥꯎ ꯊꯝꯈ꯭ꯔ BA ꯐꯥꯎ ꯊꯝꯈ꯭ꯔ ꯊꯝꯃꯦ ꯍꯥꯏꯔꯒ ꯉꯁꯥꯏꯒꯤ ꯑꯉꯥꯡꯗꯨ ꯀꯟꯕꯤꯕ ꯃꯊꯧ ꯇꯥꯔꯦꯕ ꯍꯌꯦꯡ ꯂꯥꯟꯗꯨ ꯂꯣꯏꯔꯒ ꯄꯨꯔꯥ ꯁꯟꯗꯤ ꯂꯥꯛꯑꯀꯥꯟꯗ ꯑꯉꯥꯡꯗꯨ ꯃꯥꯡꯈ꯭ꯔꯒꯗꯤ ꯀꯅꯥꯅ ꯁꯤꯡꯒꯠꯄꯤꯗꯣꯔꯤꯒꯦꯕ ꯑꯗꯨꯗꯤ ꯃꯣꯏꯒꯤ ꯄꯨꯟꯁꯤꯗꯣ ꯑꯇꯩ ꯅꯠꯂꯝꯗ꯭ꯔꯦ ꯃꯣꯏꯅ ꯑꯩꯁꯨ ꯍꯪꯖꯔꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯆꯠꯅꯤꯡꯉꯤꯁꯤꯗꯤ ꯏꯆꯥ ꯀꯟꯅꯤꯡꯉꯦ ꯏꯁꯨ ꯀꯟꯅꯤꯡꯉꯦ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔꯁꯦ ꯑꯉꯥꯡꯁꯤꯁꯨ ꯂꯣꯏ ꯃꯥꯡꯈꯤꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯁꯔꯚꯥꯏꯚ ꯍꯤꯡꯒꯗꯒꯦ ꯍꯥꯏꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯦ ꯍꯥꯏꯔꯀꯥꯟꯗ ꯁꯤꯕ ꯅꯥꯕ ꯈꯪꯗꯅ ꯃꯥꯒꯤ ꯂꯩꯐꯝ ꯊꯣꯛꯇ ꯂꯩꯔꯒ ꯏꯆꯥꯁꯤꯡꯗꯣ ꯍꯤꯡꯅꯤꯡꯕꯒꯤꯗꯃꯛꯇ ꯏꯆꯥꯁꯤꯡ ꯃꯤ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯇꯧꯅꯤꯡꯕꯅ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯆꯠꯂꯨꯕ ꯃꯇꯝꯗ ꯃꯥꯅ ꯍꯥꯏꯔꯛꯑꯦꯕ ꯏꯟꯇꯔꯅꯦꯠ ꯗꯤꯁꯄ꯭ꯂꯦꯁ ꯄꯔꯁꯟ ꯍꯥꯏꯕꯁꯤ ꯑꯗꯨꯅ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯁꯤꯁꯤꯗ ꯑꯝꯇ ꯄꯜꯂꯝꯗꯕꯗꯨꯗ ꯇꯧꯔꯤ ꯑꯗꯨꯒ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯑꯗꯨ ꯇꯧꯔꯤ ꯑꯗꯥ ꯇꯧꯔꯤ ꯁꯤꯗꯗꯤ ꯄꯜꯂꯕ ꯑꯗꯨꯕꯨ ꯃꯈꯣꯏꯗ ꯀꯃꯥꯏꯅ ꯍꯥꯏꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯉꯥꯡꯁꯤꯡꯁꯦ ꯁ꯭ꯀꯨꯜꯁꯤ ꯇꯝꯃꯝꯕꯗ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯔꯤꯂꯤꯛ ꯀꯦꯟꯗ꯭ꯔ ꯑꯗꯩ ꯑꯉꯥꯡꯗꯨꯅ ꯑꯩꯈꯣꯏ ꯐꯤ ꯃꯔꯤꯅ ꯈꯥꯖꯤꯜꯂꯦ ꯀꯥꯡꯈꯟ ꯃꯔꯤ ꯈꯥꯖꯤꯜꯂꯦ ꯑꯉꯥꯡꯉꯩ ꯇꯣꯉꯥꯟꯅ ꯂꯥꯏꯔꯤꯛ ꯄꯥꯝꯕꯁꯨ ꯁꯦꯝꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯂꯥꯟꯅ ꯆꯠꯂꯦ ꯀꯩꯁꯨꯝ ꯀꯥꯟꯗ ꯁꯔꯀꯥꯔꯅ ꯄꯤꯔꯛꯀꯅꯤ ꯍꯥꯏ ꯄꯤꯔꯛꯑꯣ ꯍꯥꯏ ꯗꯤꯁꯤꯅ ꯑꯃꯨꯛ ꯍꯥꯏ ꯑꯗꯩ ꯍꯣꯝꯅ ꯑꯃꯨꯛ ꯍꯥꯏ ꯑꯃ ꯍꯥꯏ ꯇꯧꯗꯅ ꯑꯗꯨꯝ ꯇꯧꯅꯔꯤꯉꯩꯗꯗꯤ ꯑꯉꯥꯡꯗꯨ ꯄꯨꯡꯃꯥꯡ ꯃꯌꯥꯝ ꯑꯃ ꯂꯣꯏꯁꯤꯜꯂꯦ ꯑꯗꯨꯅ ꯀꯥꯟꯅꯕꯗ ꯑꯩꯈꯣꯏ ꯂꯩꯕꯥꯛꯅꯤ ꯑꯃꯨꯛ ꯊꯣꯛꯑꯒꯦ ꯍꯥꯏꯕꯁꯨ ꯃꯔꯤ ꯑꯃ ꯀ꯭ꯂꯥꯁ 11 12 ꯂꯣꯏ ꯊꯣꯛꯄꯁꯨ ꯌꯥꯎꯔꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯉꯁꯥꯏꯒꯤ ꯄꯥꯝꯕꯤꯔꯝꯗꯕꯁꯦ ꯀꯩꯅꯣꯁꯤꯗ ꯉꯁꯥꯏ ꯏꯖꯨꯀꯦꯁꯟ ꯁꯦꯛꯁꯟꯒꯤ ꯃꯇꯥꯡꯗ ꯄꯥꯝꯕꯤꯔꯝꯗꯕꯁꯦ ꯃꯁꯤ ꯑꯩ ꯄꯜꯍꯟꯖꯅꯤꯡꯗꯨꯅ ꯑꯩꯅ ꯃꯁꯤ ꯍꯥꯏꯖꯔꯛꯄꯅꯤ ꯏꯖꯨꯀꯦꯁꯟ ꯂꯝꯗ ꯑꯗꯨꯕꯨ ꯑꯩꯅ ꯂꯣꯏꯁꯤꯟꯖꯔꯛꯄꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯂꯤꯗꯔ ꯑꯩꯈꯣꯏꯒꯤ ꯁꯦꯅꯤꯌꯔ ꯃꯦꯝꯕꯔꯅꯁꯨ ꯍꯥꯏꯔꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯃꯩ ꯇꯨꯝ ꯆꯥꯛꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯊꯥꯗꯣꯛ ꯆꯦꯜꯂꯕꯁꯤꯡꯗꯨꯒꯤ ꯉꯥꯛꯅꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯩꯅ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯦ ꯑꯗꯨ ꯑꯣꯏꯗꯤ ꯍꯦꯛ ꯍꯧꯔꯛꯄ ꯂꯤꯂꯥ ꯃꯇꯝꯗꯨꯗ ꯊꯝꯃꯦ ꯍꯥꯏꯔꯒ ꯄꯨꯔꯥ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯄꯨꯝꯅꯃꯛ ꯊꯝꯃꯦ ꯍꯥꯏꯔꯀꯥꯟꯗ ꯂꯧꯊꯣꯛꯄ ꯁꯤꯞ ꯇꯧꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯉꯁꯥꯏ ꯃꯐꯝꯗꯨ ꯂꯦꯡꯗꯅ ꯂꯩꯍꯜꯂꯝꯕ ꯇꯥꯔꯕꯗꯤ ꯉꯁꯤ ꯑꯩꯈꯣꯏ MLA ꯃꯌꯥꯝ ꯆꯦꯡꯉꯤꯕ ꯇꯧꯈꯤꯕ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯣꯗ ꯀꯩꯅꯣꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯒꯚꯔꯅꯔꯒꯤ ꯕꯪꯒ꯭ꯂꯣꯗꯅꯤ ꯈꯪꯗꯦ CM ꯕꯪꯒ꯭ꯂꯣꯗꯅꯤ ꯈꯪꯗꯦ ꯄꯨꯂꯞ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏ ꯁꯤ ꯂꯩꯕ ꯃꯌꯥꯝ ꯄꯨꯂꯞ ꯂꯩꯃꯤꯟꯅꯔꯒ ꯅꯣꯏ ꯑꯝꯇ ꯆꯠꯈꯤꯒꯅꯨ ꯁꯤ ꯏꯔꯥꯡꯁꯦ ꯁꯤꯅꯤ ꯑꯩꯈꯣꯏ ꯆꯦꯟꯒꯨꯝꯁꯤ ꯍꯥꯏꯗꯅ ꯇꯧꯗꯅ ꯊꯤꯡꯉꯝꯕ ꯇꯥꯔꯗꯤ ꯁꯤ ꯂꯧꯔꯝꯗꯧ ꯃꯥꯟꯗꯦ ꯑꯗꯨꯕꯨ ꯁꯤꯁꯨ ꯄꯜꯍꯟꯗ꯭ꯔꯦ ꯑꯗꯨꯗꯨꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯉꯥꯛꯑꯦ ꯍꯥꯏꯔꯦ ꯑꯃ ꯇꯧ ꯍꯥꯏ ꯇꯥꯔꯒꯗꯤ ꯅꯣ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯉꯁꯥꯏꯒꯤ ꯍꯥꯏꯅ ꯆꯥꯎꯔꯕ ꯌꯨꯝꯗꯨꯕꯨ ꯄꯨꯔꯥ ꯄꯨꯔꯤ ꯕꯣꯝ ꯑꯆꯧꯕ ꯊꯝꯖꯤꯜꯂꯒ ꯊꯨꯒꯥꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛꯐꯥꯎꯗ ꯃꯤꯗ ꯐꯥꯗꯔꯤꯅꯦꯕ ꯕ꯭ꯔꯣꯗ ꯂꯥꯏꯠ ꯑꯗꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯉꯥꯛꯑꯦ ꯍꯥꯏꯗꯨꯗꯤ ꯁꯤꯁꯤꯗ ꯌꯥꯎꯔꯤ ꯆꯦꯁꯤ ꯀꯔꯤ ꯇꯥꯔꯒꯦꯕ ꯁꯨꯝ ꯄꯪꯍꯥꯏꯁꯤꯃ ꯇꯥꯔꯗ꯭ꯔꯤꯕ꯭ꯔꯥ ꯉꯔꯥꯡ ꯅꯍꯥꯟꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈꯤꯕꯗꯣ ꯑꯗꯨꯝ ꯂꯣꯏꯔꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯏꯁꯨꯁꯤ ꯀꯃꯥꯏꯅ ꯂꯣꯏꯁꯤꯟꯒꯗꯒꯦꯕ ꯃꯣꯏꯅ ꯉꯥꯛꯑꯦ ꯍꯥꯏꯔꯒ ꯉꯥꯛꯇ ꯇꯥꯔꯒꯗꯤ ꯑꯗꯨꯗꯤ ꯄ꯭ꯔꯖꯥꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯦꯁꯇ ꯑꯃꯁꯨꯡ ꯀꯩꯅꯣꯗ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯀꯃꯥꯏꯅ ꯑꯗꯨ ꯊꯥꯖꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯅꯣꯁꯦꯟ ꯑꯣꯏꯖꯔꯕ ꯗꯣꯛꯇꯔ ꯏꯟꯖꯤꯅꯤꯌꯔ IAS IPS ꯇꯝꯒꯗꯧꯕ ꯃꯌꯥꯝꯗꯨꯅ ꯑꯩꯒꯤ ꯏꯗꯝꯗꯝ ꯍꯦꯟꯅ ꯂꯨꯏ ꯑꯩꯒꯤ ꯏꯖꯥꯇꯤꯅ ꯍꯦꯟꯅ ꯂꯨꯏ ꯑꯩꯒꯤ ꯂꯩꯀꯥꯏꯅ ꯍꯦꯟꯅ ꯂꯨꯏ ꯑꯩꯒꯤ ꯈꯨꯡꯒꯪꯅ ꯍꯦꯟꯅ ꯂꯨꯏ ꯑꯩꯒꯤ ꯌꯨꯝꯅ ꯍꯦꯟꯅ ꯂꯨꯏ ꯍꯥꯏꯗꯅ ꯃꯈꯨꯠꯇ ꯄꯥꯏꯗꯕ ꯈꯨꯠꯂꯥꯏ ꯃꯌꯥꯝ ꯄꯥꯏꯔꯒ ꯃꯊ꯭ꯋꯥꯏ ꯀꯠꯊꯣꯛꯇ ꯆꯤꯡꯗ ꯃꯥꯟꯗꯅ ꯉꯁꯥꯏꯒꯤ ꯑꯃꯅꯁꯨ ꯆꯪꯉꯛꯄ ꯌꯥꯔꯣꯏ ꯑꯃꯅꯁꯨ ꯀꯥꯔꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯇꯧꯅ ꯂꯩꯔꯤꯕ ꯖꯒꯥꯁꯤꯗ ꯐꯍꯟꯖꯦ ꯍꯥꯏꯗꯅ ꯁꯤꯒꯤ ꯀꯂꯝꯁꯤꯗ ꯍꯥꯞꯄꯔꯝꯗꯕꯁꯦ ꯁꯦꯟꯇꯔ ꯇꯧꯗꯦ ꯍꯥꯏꯕ ꯍꯧꯖꯤꯛꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕ ꯄꯣꯏꯟ ꯑꯃꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔ ꯐꯣꯔꯁꯦꯁ ꯃꯌꯥꯝ ꯆꯤꯡꯒꯤꯁꯨ ꯉꯥꯏꯔꯦ ꯇꯝꯒꯤꯁꯨ ꯉꯥꯏꯔꯦ ꯏꯆꯥꯁꯤꯡꯁꯨ ꯅꯣꯏ ꯂꯣꯏ ꯇꯣꯛꯑꯣ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯗꯥꯏꯔꯦꯛ ꯂꯧꯅꯅꯦ ꯄꯨꯔꯥ ꯄꯨꯔꯤ ꯗꯦꯋꯥ ꯍꯦꯛ ꯍꯌꯦꯡꯗꯒꯤ ꯅꯠꯇ꯭ꯔꯒ ꯍꯪꯆꯤꯠꯇꯒꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯇ꯭ꯔꯦꯅꯤꯡ ꯎꯗꯅ ꯃꯣꯏꯗ ꯁꯣꯀꯦꯁ ꯇꯧꯗꯅ ꯁ꯭ꯇꯦꯠ ꯐꯣꯔꯁꯅ ꯃꯤ ꯑꯁꯨꯛꯅꯤ ꯃꯤ 10,000 ꯀꯨꯟꯅꯤ ꯀꯨꯟꯊ꯭ꯔꯥꯅꯤ ꯇꯔꯥꯅꯤ ꯀꯨꯟꯅꯤ ꯑꯗꯨꯒ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯑꯁꯨꯛꯅꯤ ꯑꯁꯥꯅꯤ ꯃꯣꯏꯅ ꯄꯥꯝꯗꯕ ꯑꯩꯈꯣꯏ ARꯗ ꯂꯧꯊꯣꯛꯈ꯭ꯔꯒ ꯑꯁꯥꯝ ꯂꯧꯊꯣꯛꯈ꯭ꯔꯒ ꯌꯥꯎꯍꯟꯗꯕꯤꯗ ꯃꯣꯏꯅ BSF ꯑꯣꯔ CRPFꯀ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯦꯁꯀ ꯁ꯭ꯇꯦꯠ ꯐꯣꯔꯁꯀ ꯄꯨꯔꯥ ꯐꯨꯜ ꯀꯝꯕꯥꯏꯟ ꯇꯧ ꯑꯩꯈꯣꯏꯅ ꯉꯥꯛꯏ ꯍꯥꯏꯕ ꯉꯥꯛꯄ ꯃꯇꯝꯗ ꯀꯗꯥꯏꯗꯒꯤ ꯅꯣꯡꯃꯩ ꯃꯈꯣꯟ ꯇꯥꯗꯣꯏꯅꯣ ꯍꯦꯛ ꯇꯧꯕ ꯀꯥꯟꯗ ꯁꯨꯠ ꯑꯦꯁꯥꯏꯠ ꯇꯧꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯀꯗꯥꯏꯗꯒꯤ ꯀꯥꯞꯂꯝꯗꯣꯏꯅꯣ ꯀꯥꯞꯇ꯭ꯔꯒꯗꯤ ꯑꯗꯩꯗꯤ ꯉꯁꯥꯏꯒꯤ ꯄ꯭ꯂꯥꯟ ꯑꯃ ꯂꯥꯛꯑꯅꯤ ꯑꯁꯤ ꯀꯥꯞꯅꯕ ꯌꯥꯔꯤꯁꯦ ꯑꯗꯨꯝ ꯗꯤꯁꯇ꯭ꯔꯤꯛ ꯋꯥꯏꯁ ꯆꯪꯅꯅꯕ ꯍꯣꯠꯅꯕ ꯂꯝꯕꯤꯁꯤꯁꯨ ꯆꯪꯅꯕ ꯂꯝꯕꯤꯗꯣ ꯑꯗꯨꯅ ꯊꯤꯡꯉꯛꯑꯒꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯋꯥꯏꯁ ꯆꯠꯄ ꯀ꯭ꯔꯣꯁ ꯇꯧꯕ ꯀꯅꯥꯝꯇ ꯊꯤꯡꯉꯛꯑꯔꯣꯏ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯥꯟꯇꯤꯗꯣ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯂꯤꯗꯔ ꯑꯣꯐ ꯍꯥꯎꯁꯅ ꯂꯥꯛꯑꯦ ꯍꯥꯏꯕꯁꯦ ꯃꯄꯨꯡ ꯐꯥꯅ ꯂꯥꯛꯍꯜꯂꯁꯦꯕ ꯑꯁꯤꯁꯨ ꯇꯧꯕꯤꯅꯕ ꯉꯁꯥꯏꯒꯤ ꯑꯣꯅꯔꯦꯕꯜ ꯁ꯭ꯄꯤꯀꯔꯒꯤ ꯊ꯭ꯔꯨꯗ ꯑꯣꯅꯔꯦꯕꯜ ꯂꯤꯗꯔ ꯑꯣꯐ ꯍꯥꯎꯁꯁꯦ ꯄꯨꯛꯅꯤꯡ ꯆꯤꯡꯍꯟꯖꯔꯛꯏ
ꯑꯩ ꯃꯁꯤꯃꯇꯪ ꯑꯩ ꯑꯦꯃꯦꯟ ꯇꯧꯍꯟꯖꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩ ꯂꯣꯏꯁꯤꯟꯖꯔꯛꯄꯗ ꯑꯔꯣꯏꯕꯗ ꯍꯧꯖꯤꯛꯁꯦ ꯍꯣꯔꯦꯟ ꯍꯌꯦꯡ ꯇꯝꯕ ꯉꯝꯕ ꯍꯥꯏꯕ ꯊꯕꯛꯇꯤ ꯍꯧꯖꯤꯛꯁꯨ ꯍꯌꯦꯡ ꯂꯣꯏꯅꯤ ꯍꯪꯆꯤꯠ ꯂꯣꯏꯅꯤ ꯍꯥꯏꯕ ꯉꯝꯕ ꯅꯠꯇꯕꯅꯤꯅ ꯉꯁꯥꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯗ ꯅꯠꯇꯕ ꯆꯤꯡꯈꯣꯡꯗ ꯂꯩꯍꯧꯔꯤꯕ ꯚꯤꯂꯦꯖꯁꯤꯡ ꯍꯥꯏꯇꯥꯔꯦꯅꯦ ꯂꯧꯁꯨ ꯎ ꯌꯥꯗ꯭ꯔ ꯂꯩꯔꯕ ꯊꯕꯛ ꯁꯨꯐꯝꯁꯨ ꯂꯩꯇ꯭ꯔꯕ ꯃꯌꯥꯝꯁꯤꯅꯗꯤ ꯔꯤꯂꯤꯐ ꯀꯦꯝꯗꯗꯤ ꯁꯔꯀꯥꯔꯅꯁꯨ ꯈꯔ ꯇꯧꯗꯅ ꯈꯣꯠꯇꯅ ꯆꯥꯕ ꯐꯥꯎꯇꯤ ꯍꯤꯡꯍꯜꯂꯤ ꯍꯥꯏꯔꯦ ꯑꯗꯨꯕꯨ ꯆꯤꯡꯈꯣꯡꯗ ꯂꯩꯕ ꯊꯕꯛ ꯁꯨ ꯐꯪꯗꯕ ꯖꯒꯥꯁꯤꯡꯗꯨꯗꯗꯤ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦꯕ ꯍꯧꯖꯤꯛꯁꯦ ꯃꯔꯝꯗꯤ ꯑꯩ ꯏꯁꯥꯃꯛ ꯑꯩꯒꯤ ꯀꯦꯟꯗ꯭ꯔꯗ ꯏꯁꯥꯗ ꯊꯣꯛꯑꯦ ꯇꯥꯃꯣꯔꯟꯖꯤꯒꯤꯁꯨ ꯊꯣꯛꯑꯦ ꯑꯩꯒꯤꯁꯨ ꯊꯣꯛꯑꯦ ꯑꯩꯈꯣꯏ ꯏꯅꯥꯎ ꯀꯨꯝꯕꯤꯒꯤꯁꯨ ꯊꯣꯛꯑꯦ ꯃꯣꯏꯔꯥꯡꯒꯤꯁꯨ ꯊꯣꯛꯑꯦ ꯂꯝꯂꯥꯏꯒꯤ ꯇꯥꯃꯣ ꯏꯕꯣꯝꯆꯥꯒꯤꯁꯨ ꯊꯣꯛꯑꯦ ꯊꯣꯛꯏꯕ ꯖꯒꯥꯁꯤ ꯊꯣꯛꯏꯕ ꯑꯩꯈꯣꯏꯅ ꯈꯪꯉꯦꯕ ꯊꯤꯅ ꯋꯥꯔꯦꯕ ꯈꯝ ꯊꯦꯡꯅ ꯋꯥꯕꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯋꯥꯔꯦꯕ ꯑꯗꯨꯒꯤ ꯑꯃꯨꯛ ꯇꯟꯖꯥꯁꯤꯗ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯈꯨꯡꯒꯪ ꯉꯥꯛꯅꯅꯕꯅ ꯍꯥꯏꯗꯨꯅ ꯍꯦꯛ ꯑꯍꯤꯡꯁꯨ ꯈꯪ ꯆꯠꯄꯗꯒꯤ ꯃꯌꯨꯝꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯗꯨꯅ ꯃꯥꯒꯤ ꯃꯆꯥꯗꯨꯅ ꯊꯕꯛ ꯁꯨ ꯆꯠꯇꯣꯏꯁꯤ ꯆꯠꯇꯗꯅ ꯉꯁꯥꯏ ꯑꯗꯨ ꯉꯥꯡꯍꯧꯔꯕ ꯃꯇꯝꯗ ꯑꯃꯨꯛ ꯍꯦꯟꯅ ꯗꯦꯟꯖꯔ ꯑꯣꯏꯔꯦꯕ ꯑꯗꯨꯗꯒꯤꯗꯤ ꯎꯄꯥꯏ ꯂꯩꯔꯛꯇꯕꯗꯩꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯨ ꯉꯁꯥꯏꯒꯤ ꯃꯌꯥꯟ ꯃꯇꯝꯗ ꯃꯇꯦꯡ ꯍꯧꯖꯤꯛ ꯄꯥꯡꯉꯛꯇ꯭ꯔꯕꯅꯤꯅ ꯀꯔꯤꯅꯣ ꯁꯥꯕꯅ ꯈꯟ ꯇꯨꯅꯤ ꯈꯪꯗꯦ ꯍꯥꯏꯗꯅ ꯗꯤꯃꯥꯟ ꯇꯨꯃꯥꯟ ꯖꯒꯠ ꯄꯨꯝꯅꯃꯛ ꯇꯧꯁꯤꯜꯂꯛꯄ ꯃꯌꯥꯝꯁꯦ ꯃꯁꯤ ꯇꯣꯟꯁꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯑꯣꯅꯔꯦꯕꯜ ꯂꯤꯗꯔ ꯍꯥꯎꯁꯅ ꯊꯧꯅꯥ ꯂꯩꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯆꯞꯄꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯇꯔꯥ ꯑꯃꯅ ꯅꯨꯡꯉꯥꯏꯇꯦ ꯈꯜꯂꯒꯁꯨ ꯒꯟ ꯄꯣꯏꯟꯗ ꯅꯝꯃꯒ ꯇꯧꯔꯤꯕꯅꯤꯅ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯉꯁꯥꯏ ꯑꯇꯝꯅꯅ ꯇꯧꯔꯤꯅꯤ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏ ꯈꯪꯗꯣꯛꯄ ꯃꯊꯧ ꯇꯥꯏꯅ ꯑꯇꯝꯅ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯕꯤ ꯖꯦ ꯄꯤꯒꯤ ꯆꯤꯞ ꯍꯨꯏꯅ ꯃꯣꯏ ꯃꯊꯛ ꯑꯦꯛꯁꯟ ꯂꯧꯈꯠ ꯇꯥꯔꯦꯅ ꯀꯔꯤ ꯅꯪꯅ ꯃꯅꯤꯄꯨꯔꯁꯦ ꯊꯨꯒꯥꯏꯅꯕ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯅ ꯑꯦꯁ ꯄꯔ ꯂꯣ ꯆꯤꯞ ꯍꯨꯏꯒꯤ ꯄꯋꯥꯔꯗꯣ ꯍꯥꯎꯁꯇ ꯆꯂꯥꯏ ꯇꯥꯔꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯑꯗꯨ ꯅꯠꯇꯕꯅ ꯉꯁꯥꯏꯒꯤ ꯒꯟ ꯄꯣꯏꯟꯗ ꯃꯣꯏꯁꯦ ꯑꯗꯨ ꯇꯧꯗ ꯑꯗꯥ ꯇꯧꯅ ꯇꯧꯅꯤꯡꯕ ꯑꯣꯏꯇꯥꯔꯒꯅ ꯁꯦꯡꯅ ꯑꯩꯈꯣꯏ ꯐꯝꯃꯤꯟꯅꯔꯒ ꯈꯪꯒꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯑꯦꯛꯁꯀ꯭ꯌꯨꯁ ꯇꯧꯐꯝ ꯊꯣꯛꯄ ꯖꯒꯥꯗ ꯑꯩꯈꯣꯏ ꯇꯧꯕ ꯇꯥꯔꯦ ꯅꯠꯇꯗꯅ ꯑꯩꯈꯣꯏꯗꯤ ꯑꯇꯝꯅꯅ ꯇꯧꯅꯤ ꯍꯥꯏꯅ ꯁꯤꯒꯤ ꯉꯁꯤ ꯅ꯭ꯌꯨꯁ ꯑꯃ ꯇꯥꯏ ꯄꯥꯎꯃꯤ ꯂꯩꯅꯕ ꯀꯔꯤꯕ ꯑꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯅ ꯍꯥꯏꯕꯗꯨꯗꯤ ꯇꯣꯇꯦꯜꯂꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯦ ꯊꯨꯒꯥꯔꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣ ꯁ꯭ꯄꯤꯆꯅꯦ ꯃꯃꯥꯡꯒꯤ ꯅꯣꯔꯠ ꯏꯁ ꯇꯥꯏꯝꯗ ꯅ꯭ꯌꯨꯁꯇ ꯉꯁꯤ ꯌꯥꯎꯋꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨꯝꯕꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤ ꯍꯨꯏꯠꯅ ꯆꯤꯞ ꯍꯨꯏꯠꯅ ꯍꯥꯎꯁꯇ ꯃꯥꯅ ꯇꯧꯕ ꯃꯌꯥꯝꯗꯣ ꯃꯣꯏꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯁꯣꯏ ꯌꯥꯎꯖꯔꯝꯒꯅꯦꯕ ꯑꯗꯨꯗ ꯇꯧꯖꯁꯅꯨ ꯑꯩꯈꯣꯏꯅ ꯃꯗꯨ ꯌꯦꯡꯕꯒꯤ ꯃꯊꯧ ꯇꯥꯗꯦꯕ ꯑꯩꯈꯣꯏꯅ ꯃꯗꯨ ꯍꯥꯏꯔꯤꯕ ꯑꯦꯝ ꯑꯦꯜ ꯑꯦꯗꯣ ꯇꯔꯦꯠꯇꯣ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯅ ꯍꯥꯏꯕ ꯍꯛ ꯑꯩꯈꯣꯏ ꯃꯦꯝꯕꯔ ꯃꯉꯥꯗ ꯑꯩꯈꯣꯏ ꯀꯩꯁꯨ ꯂꯩꯖꯗꯦꯕ ꯅꯤꯌꯣꯝ ꯂꯥꯜꯂꯦ ꯍꯥꯏꯕꯗꯤ ꯍꯥꯏꯕ ꯌꯥꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯣꯅꯔꯦꯕꯜ ꯂꯤꯗꯔ ꯍꯥꯎꯁꯅ ꯊꯧꯅꯥ ꯂꯩꯅ ꯂꯤꯡꯖꯦꯜ ꯂꯩꯅ ꯏꯁꯨꯁꯦ ꯂꯣꯏꯁꯤꯟꯅꯕ ꯍꯟꯗꯛꯀꯤ ꯊꯥ ꯑꯅꯤꯁꯤꯗ ꯇꯧꯔꯁꯤ ꯍꯥꯏꯗꯅꯅꯦ ꯁꯤꯒꯤ ꯁꯦꯁꯟ ꯆꯠꯊꯩꯁꯤꯗ ꯍꯣꯜ ꯕꯤꯜꯗꯨꯗꯤꯅꯦ ꯀꯔꯤꯒꯨꯝꯕ ꯑꯔꯨꯕ ꯅꯠꯇꯦ ꯌꯥꯔꯦ ꯍꯥꯏꯕ ꯅꯨꯃꯤꯠꯇꯨ ꯅꯣꯡꯃꯗ ꯄꯨꯂꯞ ꯂꯣꯏꯁꯤꯟꯒꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡꯗ ꯂꯣꯏꯔꯦ ꯑꯗꯨꯝ ꯗꯣꯛ ꯂꯣꯏꯁꯤꯟꯒ ꯂꯣꯏꯔꯦ ꯇꯧꯕꯗꯨ ꯁꯤ ꯏꯁꯨꯁꯤ ꯂꯣꯏꯁꯤꯟꯅ ꯍꯣꯠꯅꯕꯗꯨꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯈꯟꯅꯃꯤꯟꯅꯕꯗ ꯑꯩꯈꯣꯏꯒꯤ ꯁꯦꯜ ꯄꯤꯂꯤꯗꯅ ꯍꯥꯏꯕꯗꯣ ꯑꯗꯨ ꯇꯧꯍꯟꯕꯤꯌꯨ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯩꯒꯤ ꯑꯣꯅꯔꯦꯕꯜ ꯒꯚꯔꯅꯔꯒꯤ ꯑꯅꯨꯁ꯭ꯌꯥꯅ ꯇꯧꯕꯤꯔꯝꯕ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯗ꯭ꯔꯦꯁꯁꯤꯗ ꯑꯩꯈꯣꯏꯅ ꯃꯇꯝ ꯈꯔ ꯑꯩꯅ ꯂꯧꯖꯕꯁꯤꯗ ꯉꯁꯥꯏꯒꯤ ꯀꯔꯤꯒꯨꯝꯕ ꯀꯔꯤ ꯍꯥꯏꯇꯥꯔꯦꯅꯦ ꯁꯣꯛꯈꯤ ꯉꯥꯡꯕꯤꯕ ꯂꯩꯔꯒꯁꯨ ꯑꯩ ꯋꯥꯈꯜꯗꯗꯤ ꯑꯩ ꯊꯃꯣꯏꯗꯒꯤ ꯁꯦꯡꯅ ꯍꯥꯏꯖꯕꯅꯤ ꯀꯅꯥꯒꯨꯝꯕ ꯌꯨꯝꯗꯒꯤ ꯌꯦꯛꯅꯕ ꯁꯥꯟꯅꯕ ꯑꯝꯇ ꯅꯠꯆꯗꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯁꯦ ꯋꯥꯕꯗ ꯈꯝ ꯊꯦꯡꯅ ꯋꯥꯔꯦ ꯃꯩꯇꯩꯁꯨ ꯀꯨꯀꯤ ꯈꯛꯇ ꯅꯠꯇꯦ ꯋꯥꯔꯤꯁꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯖꯥꯇꯤ ꯄꯨꯝꯅꯃꯛꯁꯨ ꯂꯣꯏ ꯋꯥꯔꯦ ꯋꯥꯔꯤꯗꯤ ꯀꯩꯅꯣꯕꯨ ꯀꯝꯃꯨꯅꯤꯇꯤ ꯃꯆꯥ ꯂꯩ ꯃꯌꯥꯝꯁꯦ ꯑꯃꯅ ꯑꯩꯒꯤꯗꯤ ꯖꯒꯥꯗ ꯆꯟꯒꯗ ꯑꯃ ꯆꯤꯡꯒꯗꯅ ꯍꯦꯛ ꯃꯥꯜꯂꯤ ꯐꯨꯕꯤ ꯆꯩꯕꯤ ꯇꯧꯗꯅ ꯈꯣꯠꯂꯤꯕ ꯅꯣꯏ ꯈꯨꯗꯤꯡ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯗꯦꯟꯖꯔ ꯑꯣꯏꯈꯠꯂꯦ ꯄ꯭ꯂꯁ ꯑꯃꯅ ꯑꯃꯨꯛ ꯉꯁꯥꯏꯗꯒꯤ ꯖꯒꯠ ꯄꯨꯝꯅꯃꯛꯀꯤ ꯁꯦꯡꯈꯥꯏ ꯊꯨꯡꯒꯥꯏꯗꯅ ꯍ꯭ꯌꯨꯖ ꯑꯣꯐ ꯀꯩꯅꯣꯗ ꯍꯦꯟꯒꯠꯂꯛꯄꯅ ꯃꯔꯝ ꯑꯣꯏꯗꯅ ꯀꯅꯥꯅ ꯑꯩꯈꯣꯏ ꯉꯥꯛꯄꯤꯒꯗꯒꯦ ꯍꯥꯏꯕꯁꯦ ꯄꯨꯂꯤꯁꯀꯤ ꯌꯨꯅꯤꯐꯣꯔꯝꯒꯤ ꯃꯆꯨꯒꯤ ꯑꯩꯈꯣꯏꯅ ꯄꯨꯂꯤꯁꯄꯨ ꯍꯥꯏꯔꯤꯕ ꯁꯦꯠꯂꯤꯕ ꯌꯨꯅꯤꯐꯣꯔꯝꯁꯦ ꯑꯩꯈꯣꯏꯅ ꯑꯩ ꯏꯁꯥꯅ ꯔꯦꯁꯄꯦꯛ ꯇꯧꯗ꯭ꯔꯕ ꯑꯩꯅ ꯑꯩ ꯏꯁꯥꯁꯦ ꯁꯥ ꯑꯣꯜꯂꯦꯕ ꯃꯔꯝꯗꯤ ꯀꯩꯒꯨꯝꯕ ꯑꯩꯅ ꯏꯅꯤ ꯑꯦꯒ ꯕꯤꯒ ꯈꯠꯅꯕ ꯃꯇꯝꯗ ꯑꯗꯨꯕꯨ ꯕꯤꯆꯥꯔ ꯇꯧꯅꯕꯁꯦ ꯃꯣꯏ ꯅꯠꯇꯗꯤ ꯂꯩꯇꯦꯕ ꯑꯩꯅ ꯁꯄꯣꯁ ꯑꯩꯅ ꯃꯤꯗ ꯐꯨꯔꯨꯕ ꯃꯤꯗꯨꯅ ꯀꯝꯄ꯭ꯂꯦꯟꯗꯣ ꯇꯧꯕ ꯉꯝꯗ꯭ꯔꯗꯤ ꯀꯝꯄ꯭ꯂꯦꯟ ꯄꯥꯏꯈꯠꯅꯕ ꯃꯗꯨ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕ ꯃꯤꯗ ꯂꯩꯇ꯭ꯔꯗꯤ ꯀꯩꯗꯧꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯍꯣꯝꯒꯤ ꯄꯨꯂꯤꯁꯁꯤ ꯄꯋꯥꯔꯁꯤ ꯀꯗꯥꯏꯗꯅꯣꯕ ꯑꯗꯨꯅ ꯁꯤꯁꯤ ꯀꯟꯈꯠꯅꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯍꯣꯜ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯄ꯭ꯔꯖꯦꯟ ꯇꯧꯔꯤꯕ ꯑꯩꯈꯣꯏ ꯌꯥꯡꯈꯩꯁꯦ ꯃꯁꯤꯅ ꯆꯞ ꯆꯥꯅ ꯂꯦꯞꯄ ꯀꯥꯟꯗꯗꯤ ꯄꯨꯂꯤꯁꯀꯤ ꯄꯋꯥꯔ ꯂꯩꯔꯛꯇ꯭ꯔꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯂꯣꯏꯅꯤ ꯂꯩꯅꯅ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯣꯄꯣꯖꯤꯁꯟ ꯔꯨꯂꯤꯡ ꯑꯝꯇ ꯈꯥꯏꯅꯗꯕꯤꯗꯅꯀꯣ ꯌꯥꯗꯦ ꯍꯥꯏꯕ ꯑꯦꯖ ꯄꯔ ꯂꯣ ꯀꯩꯅꯣ ꯔꯨꯜ ꯑꯣꯐ ꯂꯣꯗꯣ ꯃꯅꯤꯄꯨꯔꯗ ꯆꯂꯥꯏꯔꯤ ꯍꯥꯏꯕꯁꯦ ꯎꯅꯅꯕ ꯍꯣꯠꯅꯕꯗ ꯉꯁꯤ ꯑꯣꯅꯔꯦꯕꯜ ꯂꯤꯗꯔ ꯍꯥꯎꯁꯅ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯖꯕꯁꯦ ꯍꯥꯏꯖꯔꯒ ꯉꯁꯥꯏꯒꯤ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯕꯥꯛꯁꯤꯗ ꯂꯩꯔꯤꯕ ꯖꯦꯂꯧꯃꯤ ꯈꯨꯗꯤꯡꯃꯛꯄꯨ ꯃꯥꯅ ꯏꯟꯗꯤꯌꯥ ꯃꯆꯥ ꯅꯠꯇꯦ ꯍꯥꯏꯕꯒꯤ ꯑꯣꯔ ꯃꯁꯤ ꯏꯟꯗꯤꯌꯥ ꯃꯆꯥꯅꯤ ꯍꯥꯏꯕꯒꯤꯗꯨꯗꯤ
ꯑꯩꯈꯣꯏ ꯍꯥꯎꯁꯤꯅ ꯂꯦꯞꯄ ꯀꯥꯟꯗ ꯃꯥ ꯃꯔꯣꯟ ꯁꯣꯏꯅ ꯊꯣꯛꯀꯅꯤ ꯃꯔꯣꯟ ꯊꯣꯛꯅꯅ ꯍꯣꯠꯅꯕ ꯀꯟꯅ ꯍꯣꯠꯅꯕꯁꯤ ꯍꯥꯏꯖꯔꯒ ꯑꯩ ꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ